Leingak na Kuki bu free thaduna thamlabadi Thadou su Nongmei piyu hairakpa yai Thadou in pi Manipur. Kuki supremacist na Thadou community ki mathakta sathariba makhoi extremist agenda bu sogatpagum center lengana makhatana tumini yengduna leirabadi. Kuki singdigi isanga khoksanaba Thadou community su Leingak na Nongmei piyu hairakpa yai haina Thadou in pi Manipur team na phongdorakli. Thadou in pi Manipur team na Thadorok virtual amada mataki wapam asi phongdokla duna sirul sina hai santi pamjaba community ama oina ngasi phawra Thadou community gi oiba khulai paiba militant group amata ekhoi gi leithri adubo ngasi phawba Kuki militant group nifu gi mathakta Thadou na khundaba mafam singda operate tawduna makoina Thadou community bu makoi gi makha thamnaba lalong kya chathaduna lakli Panama singasi phawba Thadou community na tumina khangduna lakli adubo ngasi di khangmogi pankhai lanthorak rehdi sirol sinai tha sigi tarukta Thadou in pi Manipur team gi mihut kangbu ama imphal satuna mitei gi CSO singa unaduna lamdam sida khunda minari bi yellow purup sing mayek singna khangmina duna ingta pa hanjilakna bori sanaki masigi dama Kuki in pi Manipur kimna Thadou in pi bu Kuki miyang yekna bani haina phongna lakthokpa lebak thibani amadi kim gi maikei digi Thadou in pi gi matangna phongdokhibu wafam humna shamjin sajinba oidaba ngaktani maram asina kimgi wapam adubu Manipur gi yellow purup sing amadi atai stakeholder puna muna thajabigano haidi Thadou in pi Manipur team nasi yamna legitimate oiba Manipur khundari ba Thadou community gi amata ngarabe apex body amani Thadou miyam gi yamna mayek sengna identity leje kaidong wairesu Thadou si Kuki identity natragana Kuki ideology gi saruk amanati Thadou in pi Manipur si ahan mada kumja English singa maga samapan ga marfugu marida Thadou National Council haini sapong kibane masigi matung kumja English singa maga samapan ga Dragani to the Thadou Tribe Council haina maming ontokraba matung kumja English singa niga taraga mangar amuhana Thadou in pi haina lerakibane amaramda Kuki in pi Manipur kimdi Manipura Kuki naga ani ki marakta conflict tholakpa matam kumja English singa maga samapan ga maudraga humduri sapong lakibane haina su sirol asina phongdokli sirol asina makha taraduna Manipur gi ethnic conflict asigi tungkoina ingta pahanchilangna bahona the government of India na Kuki jomi mar militant group sing khaktaga wari sanaraga oitokloi tasengna lamdam asida matam supagi ingta papura ke hairabadi lamdam asida khunda minari yellow group singi marakta wakhal taminaraba matam adu khaktada oitokani Kuki NP kimna matam supada su group singi mhut sinduna wangangli kimna kaidongaida Manipur gi conflict asina hakthengna sawolaba community sing maru oina Thadou community ki mhut singi balati center ga su group ka hauju wari sanari basi Thadou na thajabalati government of India na Manipur gi territorial integrity ka heloi hairi amaromda su group singna makhoi goeba union territory ama demand tawri maram asina sathari bu wari asi miyambu thaja hangi hairabadi nakal animak transparent amadi constituents oigadabani haibu wafam su Thadou in pi Manipur gi maikei digi thamlakli lambi siam drabadi legal action lauragani MLA RK imo national highway kuntraga taret ki waheng bam laikai digi tera phawbagi lambi semjinbagi thabak atubada lusinanaba sagolban kendra gi MLA RK imo na PWD gi chief engineer amasum PhED gi engineering sing khankre loinana matam sana lambi semjindrabadi legal action lauragani hairi MLA RK imo na ma ki ex thadorak oro lamada matam amada khwai digi phaba lambi am oirama sagolba lambi asi Sewerage project ki thabakna maramoiduna haujuk nungju tha matamasida asuki matik phibam soklaba lambi amoire mari lenaba singi maikei digi numit kharni gi matungna ohengbam laikai digi tera phawbagi lambi saru asi semjenbegi thabak hauragani hari adubu karigumba wafam asi soirakpa tarabadi makhoi mari lenaba singi matakta legal action lauragani ki right to life privacy fundamental right amane amasum right to life haibisida free and healthy environment haibisi yamna maru oiribani aduba aikoida hak asi phangdrabana lambi asi athuba matamna semjinana ba priority de thabuk tawgadabani national highway ki saruk asi semjindri ba phawa sewerage project ki saruk suba yaroi haibaga loinana atai local lambi singsu nungju tha matam sida mayuk nari bu khudong sadaba si lehendana ba semjingadabani haina su phongdokhi Lanjan Naraba Sing special package Piduna Masama Sagi Mim decision Hanavi MP Sanazawana Parliament Taction Crate National Highway Atuba Mitai Fruit Manning Tamna Stock Sin Jahangadavani Sanazawa Shemba
Manipur thuklibi irang asina maram oiduna mayum mai kai thadokduna lanjenaraglaba ITP singda lengangna special package sing phangan bagaloina masa masa gi mayum da amuhana khunda laitabi hanana thabak pekhatlo haina Rajya Sabha gi MP ningthau sana jaw lashiamana parliament da taksingkhre ngarang phamki ba parliament mi phamda senba sahi english ngani ga kunga manga kunga taruk ki Manipur budget ki matangda khana naina bada saruk yaraduna MP sana jaw ban hai state asida thuklibi irang asina maram oiduna imung lising tara henwe gi miyoi lising yakai manga Satruka yang kai gani panlom mayum me kai thadok tun relief camp sani ka humfugani thu de sangjapam lodun laidi makoi singa si sahi ani helaba phawba masa masa gi miyum da hanjin han mangam da bana makoi tang du laita da punsi mahing amadi hingdi hairiba IDP singa si gi punsi si amuhana makok te gi na hongnana haugada bana makoi de special rehabilitation package phangan baga loina masa masa gi miyum da hanjin han ba yana ba sab saba thabak pe khat lo hai kenasu paus da makatari MP sana jawbana makha taraduna central amri state government na puno hona minaduna state asigi law and order gi phibam khara makai pagale athuba matamda hanagi phibam da hanjilaglagani haibi gi thajabasale adumapo sai asigi august taraga mari tegi amuhana president rule makha sangtana thamna bo warep loki ba sigi iroinana palamdaba yadaba wafam kharadi state asigi national highway ani haibadi NH2 Imphal Dimapur amadi NH37 Imphal Jiriba masida Haukiba say any hen with the gising in Mapam sing the Kundadun, Lady Vincent Kuki, Kanuki Mioishina, Mitay Proki Mioishing set but Akan Mon, a thing but Tankiba, Hausikshu, Purup a Sigimia, Highway Ishid, Manning Tam, Stroction Tabu Yandana Lady, Maramasina, National Highway any Ishid, Atomatam, the Mitay Proki Mioishing, Manning Tam, Stroction Tabu Yangadavani High Kenasu, Paus the Makatari. Bigly Bangang sing Masamo Panaba Mamagi Kumlang Pitak Piyu Health Director. Pokpadagi tha taruk phawgi manungda lerib angang sing masamo phana lehna bama mamagi khumlang soidana pithak piu haina health services ki director Dr. Sambo Golmaina Fongdokre the Directorate of Health Services amasum National Health Mission gi State Health Society ani sinduna state ki thakta pangthokadaba World Breastfeeding Week 2025 hawdopigi thoronda mathaki wapam asi health director na fongdokhibani haidi Prioritize breastfeeding, create sustainable support system. Have team the Lampel labor Indians medical association Imagi Hol Pantukiba, Tauramatuda family welfare director Dr. N. Hemanda Kumar, Health Services ki additional director Dr. N. Binosu, president members in Sarugya Kensu, Paus the Makatanas Fundurakli. Doctors Samba Golmaina Makataraduna Anga Mabu Masamo Pana Lehana Bohonavada Mamagi Kumlang Pitak Patangai Padi Henesu Paus the Makatanas Pali Lushalakpo and Tendak Pong Tang Miam the Makatana Tamzagi Numit Taraga Marini Matunda Asam de Miwe Mang Dunrekpadu Manipur Gi Champur de Gi Asibaksa when a Pamungam Lehenesu Pong the Makatana Fungdurag duga makata bana update myam pun ngai mina channel channel sigi megeri mangi pham da makata na tamjari duga hauji ko ndi myam paus matang se lusinjar games makata bana update myam pun ngai mina channel sigi megeri mangi pham da makata na tamjari makata bana update myam pun ngai mina si